ngasi ahan boina pandam pauche te kilo khochari Yawollupki mingda sel ki dimand tawba yaningdaba fongdorakli pathokchari lamlai esi ki manung channa leiba yangeng pokpi kaithel gi akoibada leiba dukan singda Yawollupki mingda sel ki dimand tarokbabu maikai adom gi miyamna awang bathakta yaningdaba fongdorakli mamang sahi gi me ahom dagi horakliba irang asi gi saitheng chauna nangbada natana kuki khulai paiba singna akia khangpiriba yangeng pokpi ki khunja singda lan gi mingda sel ki dimand tarokpa asimak laibak thibani haina yangang pokpi village authority ki chairman laimayum abiram na pen da phongdorakli manipur press club ta pangthokpa pawgi mifam amada abiram na hai irang asigi manung channa yangang pokpi maikai da kuki kulai paiba singna thengkhang kyarakta halandarak khiba aduda khul asigi na singna lanthengna duna lakpani lan asina maram oiraga singda singchanba amadi lau uba yadaba gi chauna awaba mayokna ringai gi serak asida sel gi dimand torokpa maram chade maitai gi khul muthanaba honagumsi sel gi dimand torliba singna yangang pokpi da lakpi duna miyamna thengna riba awaba asi oina dum tengbang biu dimand gi wapam toklasi haina mahakna makha takhi